ai manipur gi miyam puno ko khurumjari miyam gi mapandagi ikoi Bharatiya Janata Party gi oiba dugumba sarkar ama full majority pibidana seman bibagi damakta mayam tawgi mai khangba agi sagi mai kai degi party gi mai kai degi amade koi legislature punam gi mai kai degi mayam bu tawgi khangbu chari amade thagat chari aikoi na election gi manifesto da hapsa ki ba aduga prajada pi ki ba thajab sing akoi thabak oina mapung phana pangko ngamna ba koi soina hona jagani ngarang heng wasak paga loi baga aikoi ngasi athuba cabinet ki meeting aikoi phamme cabinet ki meeting ai taramatoi makhai dagina pung hum makhai taba phaw phama kan aikoi yamna khara hoji hoji ki yam manipur yamna maru oi posak khara aikoi khana jai amadi cabinet na fast towi madagi pogdam do imyamda tamjage den tawani yamaru oi basindi press release su thado khare koi anti corruption cell gi aduga drug kamai tona laksina bi committee semba khotpa adugi mayam adudi thado khara yamna maru oi ba prajana hoji hoji yamna pamna amadi nungaitna leiba ekhoi Imphal shahar amadi atai district headquarters in the traffic chilaiba mi satok chasindan nungaitriba hona mayam sigi khalka na sigi cabinet na ekhoi office timing se hapta amada work maroina employees sing yenga employees sing na wari ba employees sing hona riba imung manung thino ba ba mayam ji yenga kanda ahan bada employees sing gi working day si week amada numit taruk ni werambadu hoji Saturday ga Sunday ga shuti piraga week amada numit manga khatan manga ni khata oiragani adu week amada numit manga ni oigadro isa adu working period timing di khitang santorkani hana pung tara dagina manga ba oirambadu mapan dagina tara manga makhai ba oirapyai madugi schedule details sama koi thadoragani aduga masi evening more kanoga ekagi winter gi matamdana ayukta ngankatpa adagi nunghin delapani na adugo magi yamna systematic oi report to mayam gi kuthang press gi kuthang mayam khanganjara deki khanganjara ni amana ogi lambi Imphal shahar se to ki matik chin khalapa Imphal shahar katna koi district headquarter mayam sidai da gari gi traffic jam oirappa sigi masi kitang is out tongna ba dui mathak school gi chhatra sing kari kari accident thokpa khotpa mayam si kitang is out tongna ba ekhoi ngasi decision amaglawi madudi ekhoi school award ga office award ga si chamana ba sina maru mara kanda ekhoi madugi khodong chada ba si hena thengna bane na khona logjer ba tung be ekhoi na school gi matam sina ayu kitang ngan khalaga pung 9 toy gi hoba aduga office gi matam sina pung 9 alai degi horkan pung amagum gi gap le halaga suti thaba school ka ba nationary ba sigi pon mayam si is out tongna ba maduma ba koi decision logje aduna hairiba sigi posak kharaje koina maroina chhatra sing chhatri sing isa sing isu sing moina ayuki matamna school sa thorba nungthin gi matamna moigi hana school gi tuition ni khangde kari ni khani madui kudong jawa phangba ma aduma su leirani adigi mathangdana employees sing gi si office chaluraga hapta numitaruni khak hapta numitarni manung taruni chalaga sunday khak phangba sida madugi angang nubi yengchanna bagi ama tongna bagi inconvenient of employees in the family with the madu itang relief tongna ba haidna khoina 5 days a week on tho kanda Saturday ga Sunday ga suti wena ba wala philok jebani aduga working hour day enga sa haijagi ba maine khoi kano degi tang sangtorani hanagi normal dagi da amana aina nahangi agi kendra gi daina haiba da soina mayam lok thok jege ne khoi corruption to busingi mayok ta koi compromise tawro haiba do aduna ngasi khoi madugi anti corruption cell si minister gi office da operate hapta sing manu gi operator rogani CM the high CN hana leramba number 2 madu anti corruption cell gi corruption gi mayok ta complaint to mafam gi phone number werani adu da natna mayamna video amadi evidence recording sin tharpa yana ba mobile number ma so ko provide to gani high riba laigadoriba
anti-corruption cell si additional SP amana title kanda meter ni pan ki team wegini cyber crime gi yawani masidai da phanga po information maya na paper information gi matung ina koina vigilance police station ga tied up to kanda khudak da with evidence action lo ya na bagi thak lo khusabani amana drug singi yam sauna poppy plantation drug yam sauna manipur la iba pon mayam si to kanda koi masi gi ba special IG magi makhada akoi real structure ma koi seme central gi teams cyber crime gi kari gi loina adagi masek gi satellite mapping kari gi loina yaw kanda koi am seme hairi bi to kanda koi maruina masi gi koina reports lor matung da state government and del to ngam da situation area la ko kanda koi home ministry da ndb kano da kuthang da central gi da central gi forcing loina eradicate tongna totally high pon mem ji eradicate tongna bagi koi maduma koi tabula khule aduga mathang da koi leiribe insurgency leiribe sin nausin ningma thung da bagi pen da bagi klai pai ga leibiri be sin nausin siga wari sabi yana bagi lambi yana bagi da muktai koi committee ma koi landam se leibiri prominent citizen sing dagi academician civil organization alog intellectual sing leiriba amayam sidagi mi mani mangi we team ma khallaga madigi talk ki thaba hawna we dang madigi koi ngasi kepne na aya ba pire madigi committee du yamna thu madam semagani adno samai ta guna ngasi gi ahan ba cabinet meetings lakadar ba sei manga sigi da the assembly session koi board of account ki pham da ba da ba adagi governor address to da ba da ba constitutional binding sing du fulfill hoina na ba koi tarik mani da gina midhumni gi assembly session phangani madudai da koi gi board of account pass to gani adwa tok da ba ya da ba sing tangai fa da ba sing state sigi hoina to da ba sing du to gani adu ngasi mu yam ngai ba na hanagi ki miyam gi numit ki unnabagi miyam unnabagi podo do ko dum date ama fix up ko continue to gini adu da natna continue to bolo ina no si district su deputy commissioner ma di SP sing khutang da su hena hana gi to go du gi hena kan khalaga miyam gi grievances mayam punumak si in entire state da madugi tawnana ba madugi koi ware su lowi an hai wa phum krasi nasi mayam da yamaru ba school gi timing school satpaga office satpaga adagi government thau to biri mayam sigi awana mayam si khallaka na masa masu yeng yumni yeng mangam da ko to bi khallaka na numit taruk ni thabuk suram badu mangani da handan ba asugum gi am importance we bakrasi lakpaduna mayam da sigi pawdam ji tamjabni aduga amana yamaru ba amana state se leiba lambi khuding ma ekoi loina survey tawon ma loina widening program ama each and every IVR including IVR inter village road yauna district road state highway punama ekoi matam go chana na monga masigi lambi pakhong na magi ama koi notification ama yam thuna survey ga loina na koi thogla ni aduga survey ta holani adu land acquisition lambi pakhong na bagi port all over the state madu mahogani masidai da manipur miyamna sajok pibiyu tungi mirol gi damuktani amadi ngasigi mirol gi damuktani haina ai thamjari sig wafum kharasi ngasigi ahan cabinet ki pau se miyam da tamjabani thagasuri no